Karamjare, ISTV Pauming Tabiri Basingutaram Nocture, Hosing Moroi Pau, Navodaya Vidyalaya Samiti, National Football Amasung, National Archery Meet, Kumalampak Sports Complex, Chief Minister Nahodo Cray, Hosing Pungi Pau. Navodaya Vidyalaya Samiti, Ministry of Human Resource, Regional Office, Silong, Jawahar Navodaya Vidyalaya Kumbong na Yumbu Iduna, Kunmangarak Suba Navodaya Vidyalaya Samiti, National Football Masung Taratalak Suba National Archery Meet Ngasidagi, Kumalampak Sports Complex, Chief Minister Okram Ibobina Hudukre, Thoram Sida Parliamentary Secretary M. Prithviras, Navodaya Vidyalaya Samiti, Regional Office, Silongi, Deputy Commissioner, Dr. L.S. Reddy Amsung, Vidyalaya Management Committee Chairman K. Radha Kumar Susarugya K. Championship asida archery gi oina Hyderabad, Patna, Pune, Silong, Lucknow, Bhopal amasung Jaipur region dagi sanaroi chani yankhai marina sarugya re. Football gi oina Chandigarh, Lucknow, Pune, Bhopal, Silong, Patna amasung Jaipur region dagi sanaroi chani yankhai humdoina sarugya re. Regional team singi mass pass salami chief guest na okay. Yumbu oriba JNB Khumbongi mahiroi singna cultural item kaya sut ke. Chief Minister Okram Ibobina JNB na leibak asigi mahiroi singbu sembada achoba thaudang laure mai masing khaktan natana sana khonabagi lamda su mapung phaba sanaroi amamam oiba ngamnanaba laukhalaliba khongtang asi apenba poi haike. For self-development and creative expression through sports and arts, the organization of inter-house sports meet, inter-JNB sports, like the present one, will enable us to identify the latent sports skill of the student. It will also enable the participants to acquaint themselves with the different cultures and customs of students from JNB schools, who are the promising citizens of our great country. Manipur government na loktak pat ki phibam ningthina thamnaba akanba thabak lokatlingaida kanagumba kharana lana sandokpa si aphabanate haina works minister KS Ratan Kumar na phongdokre. Wapamasi ngarang komla khongda leiba water sports complex ta pangthokpa taratare suba loktak day celebration ki thoram da phongdokhibani. Loktak Day Celebration Committee na sinduna pangthokpa thoramadada Deputy Speaker M.K. Preso Simre, MLA Nemsa Kipgen, MLA P. Brozen, MLA K. Thamarjit, KVS Construction gi MD Ice Brikamji Susarukya K. Penaya Kaiduna Haudokiba thoramadada tongan ba cultural item kaya sutki. Deputy Speaker Preso Simre na pat asida tongan ba jiba kaya gi saktafam oiri sangai gi leifam su oibana pat asi kanana ba miyam na honariba si yam na fai haike. Government na honariba sidasu mateng pangsin biu haike. Works Minister Dr. Ratan Kumar na phonglu kibada pat asi kanana ba honaba sida aikhoi gi ithaudang ni khangadabani pat asi gi akoi bada leiba Raja Singtana pat asi kanbangam loi singamadi tamda leiriba mipung khudingmak ki thaudang changi. Government na pat asi kanana ba kanna honari ngai tongan ba wafam kaya sandoktaba yaudabnate magna makhata na government na plan policy kaya semduna pat asi kanana ba honari haike. Street over Kamana, Lamsina sum Wasilapa, Aduga Quigi, Migi Masina sum Hengalapa, Masina Quay, Atoba put the crisis ama, okay, Male Masita Tingana Bagi, Tinganaba Yabi, Atoba, okay, prediction ama Piri. Ipa ipu umang lai singbu kanana bagi sem kiba apun ba sintalob Joint Committee on umang lai da apun ba sintalob singzamay nasu atuba matamda yauksilagani. Joint Committee na sangsilak ba khongjang khuding magda sarugya gani. Manipur Sarkar na umang lai gi bill handoktriba fawba Manipur Sangai Festival thingna ba committee na lauriba firep asisu angamba thakta mai pakanana ba honagani hare. Ngasi Imphal Police Station gi OC Santi Kumar amadi self-employee labor of sand and stone Gem College gate ka kusam naraga Bharat Lu na nathamsi haiba pandam gi makhada North AOC dagi khongnang ani karak phawbagi nak yet leiba drain amadi lambi gi matai da leiba amora kai sengdokre. National Sanitation Campaign gi sarukama oina Kangpokpi PSED division na Lu na lainana bagi miyambu wakal tahanaba street play Kangpokpi kaithel da utkre. Thoramasida Kangpokpi Division gi EEN Gambir, AE KSS Susil Kumar, Saitu Subdivision gi AE RK Devensu Sarugya K. Lu hena laibana kanaba mafam sana amot akai langthokpagi paujel piba nokphade kangbugi street play miyam da khudol tam K.
EEN Gambhirna September Kunmanga dagi Prime Minister Narendra Modi na haudokiba mission asina miyam da lu henbagi kanaba khanganbaga luinana subdivision asigisu tongan ba mafam kaya da campaign pangthokani haike masina October ki tarikh kolunjai ba chathagadana tha machumna sigumba lu nanbagi thawak sida lamdam asigi mibum khudimokna tawa yauna yabiyo aduga isagi thapne na khallaga isana singrupiya sigumba sigi tanga ajani World Mental Health Wiki Manungsana Psychiatric Awareness Program ama Lions Club Bisnupur amadi Indian Psychiatric Society Manipur State Branch na punasinduna Kiamba Sanglen Bisnupur da pangthokre Tharamasida Family Welfare gi Director Oiramba Dr. L. Surchandra Lions Club Bisnupur gi President KTS Mani Bisnupur Municipal Council gi Chairperson N. Lolindro Su Sarugya K. Ngasi nungsul pung amarom tabada thangal bazada laiba OK Hotel ga hek thangnana laiba saba loidriba hotel yaiphabagi building da mai chakalakpadagi Manipur Fair Service na matam chana sangsinduna kalahure mathol nipal laiba building adu sana ba semba faira kuppa phigi saruk ahum suba mathol gi mapada chakalakhe yum kung na taba mafam oibana maiho langpoki thodok adu sandora kadra haina mi paina badagi miyam sangduna kanana bahonakhe thododugi pau tabadagi Manipur Fair Service na sangsinduna kalhobadagi ka hena amang ata thokidabani Imphal East District Water and Sanitation Committee na National Sanitation Campaign gi sarukamo oina Sanitation and Safe Drinking Water haibasida nomagi oiba awareness program ama Haraurau Community Hall da pangthokre Thauramasida DC Imphal East M Joy Kundrakwam Jilla Parishad Member TS Angobi Director CCDU L Swamikanta PSED gi Additional Chief Engineer L Ibomcha Haraurau Gram Panchayat ki Pradhan Hemabati Su sarukya ke DC Joina Luhen Bahibasi Isorgi Hek Matang dat Lairibani Mahatma Gandhi na Hairamba Rasantigi Ning Tambadagi Luhen Bana Hena Darkar Oi Hairamba Adu Ning Singduna Aikoi Kuding na Luhen Ba Kunai Ama Ohenana Ba Isai Sagi Yumdagi Hobutangi Imphal East District Oina Kungang Ohumda Community Dustbin Amamam Atubada Pigani Haiki Baki Hong Kudimata Lena Aikoi District Asigizu Egona Really, almost like I have been doing a campaign to Italy. Aduga, Latarova, October Gitan, Kulunga, Settle the Government. See Marasida, I go October Gitan, Tramperda, Satra, Satricing Punama, Yawava, Dunova, Fending the Medicinama, with the civil level is injury. Wangjing Wangkelekai Lai Kram Lerak Tangrang Midang Pung Nipalom Tabada Sakandaba Singna BDF Personnel Amahalamle Lakidrabami Adudi MD Ibosa Kunipan Wangbal Outpost Tabak Pubani Miara Sibu Yaning Deba Fongdok Tuna Sangayum Pam that Miyangi Mipam Amapang to Cre Miara Sigamre Lena JC Amasu Same Cre Nungpo Bazar da Su Miara Sigimatang that Miyangi Mipam Pang to K Local MLA Olandoni Sumapam to the Laktuna Imumanungi Mio Singa Una K Maraleba Mio Sing Atumatam da Putokna Bakonagani Haina Tazaba Piki Miyam na Thawal Police Station Tamna Thomjilakpada Police na Wangbal Kaithel da Thatke Miyoy khara khangatuna SP ga unahan ke tungda miyam na Wangjing Phauduna Sangayum Pham Phauba Wangang da ba khongchat ama chatke mihat pa thuba matam da phaduna cherak piu mihat pa puthoktriba phauba asiba hakjang loroi JC gi dabi numit humni phauba gi manungda phangalu haina MLA amadi SP gi khuthangda Chief Minister yaunana ba memorandum ama supisin kre hade hauji maroi ba pamu Navodaya Vidyalaya Samiti National Football amasung National Archery Meet Kumalampak Sports Complex da Chief Minister na hodokre ISTV paumiyang tabiri basingba mukha na khurumjare